Ai matik sana kari suwatan lairiba iraipak matik sarba jati Ukraine asigi president ni. Ai isa anigi mapani. Aigi lamdam asida mang takpa yaba chemicals natraga any weapons amata samgat palaiti haina Ukraine gi president Zelensky na Russian president Putin gi paukhum hankre. Putin na phongdokhiba Ukraine da hena mangta hanba yaba khulai kaya semgat sagatuna leire haikiba wafam adu Zelensky na reject tawkhre. Putin na makha taraduna United States ka khusam naduna Ukraine na lona chemical weapons semgatuna leire haina maral sikre. Masigi paukhum oina Zelensky na social media da thoraktuna Putin na thangalakliba source asi soirol ni haina phongdokre. Zelensky na makha taraduna Aikoina chemical weapons semkat panate Russia na iramdam asida ahenba chemical weapons sing sizinaba yanaba hajin ba wafam ni haina phongdokhe. Russia gi UN representative na su Ukraine da US na biological activities kaya sathaduna leiri haibagi wafam da emergency meeting su kaukre. Russia na tawriba claim di US na miyoi bada tamthina suhanba yaba pathogens sing sandoknaba mechanism kaya establish tawduna leire masida cell kaya thadaduna leire haibasini. Ukraine da asiguma military biological activities sathare haibagi documents sing su leire haina Russia na phongdokhe. Makha taraduna United States na usek sekpi loinana reptile pathogens sing da research tawduna leire haina su phongdokhe. Loinana hairiba biolaboratories singduna bat coronavirus samples sing experiment tawbada cell kaya thadaduna leire haina su maral seki. US na lusingba military biological program gi manung sanna Lviv, Kharkiv amasung Poltava laboratories kunthra henbada sathina sandokpa thuba mahik kayada wak tawduna leire haina su maral seki. US ki paukhum amuk taminasi. US ki paukhum oina asigumba lana tarupa claim asi China gi khujin thorang yawi haina paukhum ke. Makha taraduna Russia na tarukliba chemical weapons ki claim asidi makoina Ukraine da lan chathabada ahen khulai thanaba poram yad pani haina su paukhum ke. Matang sida praja singnami pairibadi asigumba awai khum asina ahen balanjau Third World War Thor kadra haibasini.